Chahi ahumgi Nupimacha ama, Chahi taraga Manghanbikhre Nupamacha amana Ekaikhumnaba Manghanbikhre. Senaba nupa police na lokhatle, JAC semle, khuldagi tanthokre, Nupamacha dugi yum mai thaba horamle. Lamdam asida nupi amadi angangda sathaba, pamdaba thokdoksing thingnaba laigak amadi CSO kayana. Akan bathabaksing lokhalingai gi chairakta, tabada yamna nungaitaba thokdok amada. Masagi Chahi ahum lom tamak ngairibi Nupimacha ama, yumthangnana leiba Chahi taraga Manghanbikhre suraba mabungsing thokpa Nupamacha amana. Mi leitabagi khudongchaba lauraga, nupi oibigi Ekaikhumnaba Manghanbikhre haire. Thokdok asi Kaching district ki manung chanba, Waikhong police station na konba mafam amada thokibane. Ngahan numidang wairam pung Manghanbikhre tarakpada victim asigi mabungsing thokpa chauba asengba maming natte. Asina victim Nupimacha asibu mahaki mayumda, pusilaba matung Ekaikhumnaba Manghanbikhre. Thokdok asi victim gi apokpi mamana hana khanglakibani haire. Victim gi imung manung gi miyoi singdagi phangba pau gi matungin na nungthil pung Manghanbikhre tarakpada victim gi apokpi na angang Nupimacha adu iruzanaba thirakpada accused oidiba miyoi asina mahaki mayumda angang adubu pusinduna changkhiba uhauke. Adubu thokdok asi thokani haibagi thajabade laikhide. Thorokmande haiduna victim gi mamana imungda sangsiluba matamda laibak thiba thokdok asi thokpa hakthengna thengnakibani haire. Thokdok asiga mari lainana victim gi mabokna mari lainaba Waikhong police station da accused ki mayokta case ama register tawkhre haire. Thokdok asiga mari lainana joint action committee ama semkhre. Committee asi semlaba matung tongan ba warep khara lawkhre. Warep sing adugi manungda thokliba thokdok asiga mari lainaba makha taba thabak thauram sing JAC na puba amade thokdok asida senariba miyoi gi imung manung khungang asida lahendaba amasung tha asigi taraga nipan phawbugi manungda khungang asi thadoktu na satrabade makha tarakpa miyamna haurakpa ihauda JAC na thokdang lawdaba haibasine. Amaromda thokdok asi thokpagi pau hek phangbaga khoisaunaraba miyoi singna accused ki yumgi saruk khara mai thakre amade senariba accused adu police na lawkhatkhre haire. Okay hotel da drive saluba thomi sing police na fana ba koitan tanaba laibak thivane pandam. Police department na asoibadu sumtho haibagi mahutta asoiba aranba puthokluba pandam gi thomi sing Phagat na ba koitan tanari basida ang nagpupui haina People's Action for National Democratic Movement pandam na thadorok pachero laman na haire. Lupasigi Secretary General Brozen mitay na thadorok pachero na hai pandam na hotel thugairu ba laite ipotsay chakhay basu laite paumi sing saruk yaki baduna khudam changdam ne subnatagi asoiba aran badu semdoklaga hotel hangu haibadane kunai sigi aran ba khara sumthokna bohona ruba pandam gi thongi singbu phage pungi haina koitan tanabasina kunai gi oiba lup asina tawgadaba thabak thauram singda ayet apan ba kaya pire. Justice Committee on Anglo-Manipur War 1891 gi chairman su oiriba Yumnamcha Dilip Kumar bu masagi committee na sinjaba August 13 gi thauram phauba yauba phangan khidre. Makha tarakpadadi legally thengnana ba sem sargane cherol sina hai haukiba August 10 da pandam na thangal kaithel da leiba okay hotel da chathagi ba drive adu miyoi kayagi thawai kannabagi damakta ne okay hotel gi chicken angauba ataw buna chingba chana thaknaba item sing hotel manungda chabada akaiba leite tawbadabu hotel gi mapanda retail outlet hangduna natraga supply toriba sillamadi pack tawraba packet adugi mathakta thafam thoklaba manufacturing dead retail price amade weight na chingba thagadabadu amata thadana yolamba thengnarakhe. Hotel gi responsibility lawba ngamba miyoi ama pandamda lakpinaba pau pirambagi matungin na August 8 gi nungthilda okay gini haiba chauba koba miyoi amaga atopa miyoi amaga makhoi ani laklamkhe makhoina responsibility lawba ngamloi haibadagi mathangi numitta ngamgadaba miyoi oina lakna bahai khe loina na August 10 gi nungthil phaubada okay gi mihut amata laktavadagi medical department ki makhada leiba food safety officer Imphal West Brojendra Khangan baga phauna duna sangsin minana bakhangan king adubu laibak thivade food safety gi official sing laktavadagi pandam gi thongmi sing na media ga loina na drive adu sangsin ba hokhe. Hotel da leiramba ningthina silamadi pack tawraba sing puthoktuna check tawbada aranba kaya du paumi sing su thengnakhe manufacturing dead retail price amade weight na singba thadana yolamba thengnakhe. Hotel gi mapanda laikai da yolamba kaya da su chap manana asoiba si thengnakhibane. Food Safety and Standard Operating of Indiana Fasai Registration amade license piba matamda laifam thokpasing hairamgane The Food Safety and Standard Act 2006 ki rules and regulation ki matungin na restaurant oina register tawraba hotel amada chaba thakpa yai
hotel adugi mapanda retail outlet hangdoktuna supply tauba tarbade license ama pibam thoe masigi matangdo official letter ama thargani haina Brojendra khangan bana thokdok thokraba matung August 18 da hairakibasu lei haire OK hotel na outlet yoliba chana ba package singda namliba sabagi numit retail price amadi weight na singba thadabana chariba miyoi aduda asengba du lot le masina hiram kayada khudongthiba thokan ba yai khanna pandam na haktheng na thingkhibane awat pasing adu food safety ga tanaraga semdoklaba matamda hotel hangba yagani haibane masi miyam gi damak thamkhibane lanai kana naba karisu leibana te hainasu cherol du na makha tare asum gi finance secretary Pharure all tribal student union Manipur asum gi finance secretary Kakai Singsit ngahan numidang pung 12 kuntra rom tabada Imphal West Police na modbung da leiba masagi mayumdagi fagaluraba matung ngarang thil thadokre Singsit na social media da kanglup phurup ki marakta nungai na roida bawapam khara phongdoki haibagi maralda phajin khibane adubu press na phangba pawgi matungin na mahak hanadagi mangjong na interim bail lawduna leiramba maramna court puthokuna thadokhibani haire handak asumna changsin kiba ADC gi bill gi khongjangda mahakna media da wafam kaya marum phongdokhiba leikhibane ansamna Manipur lengak pu maral sikre Manipur lengak na miyam da namduna India gi machu ahum gi phiral paihanana ba honai haina all Naga student union Manipur ansamna Manipur government pu maral sidaduna namduna phiral thelanna ba honarakpa thaurang aikhoina yaba ngamloi haide ngarang numidang ansamna thadorokpa cherol amada Manipur lengak pu maral sidaduna lengak asina miyamda thawong kaya da nampu hapugi thabak sing sathariba se tarai na lawang ngamloi haide education department yauna tongan ba government department singda August 15 da paktak na India gi machu ahum gi phiral thenana ba thaurang ama lawkhalakliba se atamnana natraga nakoina na naga singi sentiment amade hak pusingna bani haina su serol asina phongdorok le serol asina makha taraduna hai naga singi oina de 1947 dagi hauna August 13 da Independence Day thoram pangthoktuna lakle maram sina Manipur lengak na naga gi puwari khangjin ba darkar oi masigi mathakte India amasung naga ni gi marakta tongan ba entity amamam oina prime minister gi thakta hauzik indo naga peace talk sathari bane maraksida Manipur lengak na India gi machu ahum gi phiral namduna thelanana ba lawkhalakliba thaurang ase nakalani gi marakta sathariba negotiation amasung framework agreement ke spirit pu thawaidabani haina su maral si de amaromda education department ta mahiloisang khuding magta India gi machu ahum gi phiral pahenana ba thokiba notification asima naga sing na ningkha tamlakpadage quality education ama purakna bahona riba sibu mirai bani haina su phongdok le handak ta phongkhiba expenditure statement amagi wafam palladuna cherol sina hai chahi mari gi budget ta chingi oina thadariba senpham asi supna gi chada manga dasmik taret nei asigumba phibam amade chingbu mirai ba thawong asina maram oiduna aikhoina Independence Day numite India gi machu ahum gi phiral pahenana bahona rakliba se aswakpada thum thakpagi thawong ni haide achau bairang ama tholoktana ba mangjona na thamba section wafam ama oina education department na Independence Day numita India gi phiral paktakna na paihana ba miyam da nampu hapuge chathabiga nuhaina su cherol asina phongdorok le NE nupi freedom fighter ahum Ekaikhumnaba re New Delhi da pangthok doriba Independence Day thoramda awang nongpok state ki freedom fighter nupi ahum Ekaikhumnaba utkadaw re Ekaikhumnaba utkadoriba awang nongpok state ki freedom fighter nupi adude Manipur dagi Rani Gaiden Liu Mizoram dagi Landu Ropoiliani amasung Meghalaya dagi Fan Nonglet ne More da marfu dragon ithoi su khrei ngarang more da miyoi mari dengi ni haina confirm tawkhibaga loina na border town more da dengi case marfu dragon ithoi su khrei Meghalaya da government employees sing na government ki policy sing social media da criticize tawba ma di press ta ngang ba thing khrei Meghalaya government na state adugi government ki oiba policy sing social media da criticize tawba ma di press ta phongba da thing ba tham khrei haukiba numitta Meghalaya government na issue tawkhiba circular ama da hairiba na government ki employees sing na government ki policy amasung program sing da haktheng na chaye na ba leiba wafam sing social media da amasung press ta makhoi gi view sing phongba tawroi da bane Meghalaya gi personnel and administrative reform close a department ki commissioner and secretary Lindo na thokiba circular adu da hairiba na central amasung state government ki mari da akaiba thokadabu wafam amata electronic social media print media natraga atopa forum sing da ngangloi da bane
ꯀꯔꯤꯒꯨꯝꯕ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯇꯥꯔꯕꯗꯤ ꯃꯦꯘꯥꯂꯌꯥ ꯁꯥꯔꯚꯤꯁ ꯀꯟꯗꯛ ꯔꯨꯜ 2019 ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ ꯍꯥꯏꯅ ꯂꯧꯗꯨꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅꯁꯨ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤꯁꯤꯡ ꯃꯤꯗꯤꯌꯥꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯚ꯭ꯌꯨꯁꯤꯡ ꯐꯣꯡꯗꯣꯛꯄꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯗꯥꯏꯔꯦꯛꯇꯔ KH ꯗꯥꯏꯅꯥ ꯗꯦꯕꯤꯅ ꯑꯣꯐꯤꯁ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯊꯣꯛꯇꯨꯅ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯔꯥꯈꯤ ꯄꯨꯟꯅꯕ ꯃꯆꯦ ꯎꯅꯕ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯐ꯭ꯂꯥꯏꯑꯣꯚꯔꯗ ꯇꯦꯂꯪꯒꯥꯒꯤ ꯂꯪꯅ ꯃꯈꯧꯔꯤ ꯂꯦꯟꯊꯠꯈꯤꯕꯗꯒꯤ ꯁꯤꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯣꯛꯄ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯃꯗ ꯔꯥꯈꯤꯒꯤꯗꯃꯛ ꯃꯥꯒꯤ ꯃꯆꯦꯒꯤ ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯕꯥꯏꯀꯔ ꯑꯃ ꯆꯥꯏꯅꯤꯁ ꯃꯟꯖꯥ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯕ ꯒ꯭ꯂꯥꯁ ꯃꯀꯨꯞ ꯇꯩꯕ ꯇꯦꯂꯪꯒꯥꯒꯤ ꯂꯪ ꯑꯃꯅ ꯃꯥꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯂꯦꯟꯊꯠꯈꯤꯕꯗꯒꯤ ꯁꯤꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯃꯇꯝꯗꯁꯨ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯔꯨꯝ ꯊꯣꯛꯍꯟꯈꯤꯕ ꯒ꯭ꯂꯥꯁ ꯀꯣꯇꯦꯠ ꯁ꯭ꯇ꯭ꯔꯤꯡꯁꯤꯡ ꯑꯗꯨ 2016ꯗꯒꯤ ꯍꯧꯅ ꯗꯦꯜꯂꯤꯗ ꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯄꯥꯛ ꯁꯟꯅ ꯁꯤꯖꯤꯟꯅꯔꯛꯂꯦ꯫ ꯊꯥ ꯑꯁꯤꯗ ꯗꯦꯜꯂꯤꯗ ꯃꯈꯜ ꯑꯁꯤꯒꯤ ꯂꯪ ꯑꯁꯤꯅ ꯊꯣꯛꯍꯟꯕꯗ ꯃꯁꯤꯅ ꯑꯅꯤꯁꯨꯕ ꯁꯤꯕꯒꯤ ꯊꯧꯗꯣꯛꯅꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫